ne ako'y mati saglit sa katuwa ka ne ina mati ako'y mati mayang ina singkong na mami may kalim Manipur State Manila Council Cebu awang Madahanan niyalan ko. Ako'y may ako tampinan ko. Madahanan ikang jaw ko na ba? Kaya mo sa madahanan ikang hudre. Madahanan isat ka rin ko na magtado ka. Ako'y itamoy na kao mo gamda na siya na huragan. Hindi mo kukulang mo na. Alagi lang siya ko na ako'y mo na magkilang yung bahay mo na Saknairaba theater personality ware panaba garang amasung ngasi lonaba ahing nongyayda Langgolda laiba Siza Hospital da masagi anaba amana laikidre masagi chahi marfuni thoi sukre theater gilamda thoidok hedokna miyamna sakhang nariba Padmasiri Awardee ware panabana manung matam sadana laikidabada Mami TV Network ki Managing Director Ozit Kumar Ilangbamna thamoi sokna awaba phongdorakli theater bu malem gi thakta pukhatna bahona bada Chokthaba leitada honakiba amadi Mahakumba lusingba miyoi ama laikidaba haibasi lamdam asigi mention bangamdana leihoragani tongan ba art form kayada achoba thodang loramba misakni mahangna laikidabada imung manungna nanghoriba awabada Mami TV na thamoi sokna saruk yazari haiba wafam Mami TV Network asigi Managing Director Ozit Kumar Ilangbam na phongdorakli saknairaba naba warepa kumjali sing amaga chamapan nifu mathoigi October 13 ta haubam marak thingel ngangom laikai da poki mahairoi oiringai matamdagi miyamgi thabak thoram pamjana hauraki loinana Manipur College ki General Secretary oibatanatana MSU gi makhada ihau kayada achoba thodang lauraki theater mirror gi artist amadi director oina mana mathung kaya fangkhre mahakna art amasung culture gi lamda kathokpaga loinana taurakhiba singbu ikai khumnaduna Padmasiri Award lising ani taret pikhrabani masagi anaba na maram oiduna tha asigi tang anida hospitalized tawraba matung ngasi anganbada laikidabani mahaki thawai yaudraba haksang konung mamangda leiba iboyai ma sumang lila sanglenda puraktuna Manipur State Sumang Lila Council na ikai khumnaba ulaba matung hawba marakta leiba masagi yumda lining laison gi thauram pangthokre MLA Nishikanta Sapam Nahai Padmasiri Awardee Oza Ware Panaba Leibak Sina Ikai Khumnaba Misak Amani Mahak Laikhidabat Asi Lamdam Asigi Achoba Mangzabani Lila Drama gi Saita Basak Naibatanatana Miyambu Lamjingba Haiba Lamjingba Ngakpigani Lamjingba Haiba Misak Amani Haina MLA na Phongdokhi Akhoi Lila gi drama gi Saita Leijarasu aina da election matamda magi character se adu matik strong oi adu khangjagi aduna ai yamna high regards ai gi personal side tagi ni adu asi akhoi manipuri da muta yamna big loss aduga magumba akhoi gi hindi da haira Marathi chungba personalities will be very rare adu very big loss for Manipur Padmasiri Ware Panaba mahangna laikidabada tongan bamiyoi kayana ikai khumnaba ulakli Padmasiri Ware Panaba laikidabada Film Academy Manipur Famna thamoi sokna nungai tabaga loinana mahaki imung manunggi awabadasu saruk yazari haina KH Ranjit Managing Director Famna phongdorakli lamdam asigi saknairaba tongan ba sumang lila theater yauna art and culture da kathokpaga loinana saukhatnaba pukhatpiramba Oza Ware Panaba na Khanghodana taibang pal thadokhiba asi aikoi pumnamaki achoba mangjaba amani haina Democratic Students Alliance of Manipur gi Publicity and Propaganda Secretary Thodam Samjaina phong Thadorak Paterol amana awaba phongdorakli cherol asina makha taraduna laikhidraba ozanaba play chamaga yankhai gi mathakta sanakhi amadi mahak masana director amadi producer oiduna play chamagi mathakta puthokki